UPF amasum KNO gi maikaidigi press releasing tholakli United People Front UPF amasum Kuki National Organization dagi thaduragliba press release asida haukiba Kuki militant su group singa UT gi matangda Center amasum su group singi marakta wari sanaba makhasa thakri Ministry of Home Affairs MSA amasum Kuki zo armed group ki representative oriba suspension operations KNO amasum UPF anigi marakta wari sanakri hari wari sanaba si mathangshina November gi tang taro amasum tareta sathakibani aru oina su group singasina India government taliba makoi gi demand asi legislative assembly yaw union territory demand asi tali maru oibo official oina Ministry of Home Affairs MSA gi maikaidigi long term advisor Northeast MSA oiriba AK Mishra na sarugi hanba November gi tang taraga tarukta moina khanakhipu wafamasi September gi tang taraga marida Manipur government su group amasung MSA gi marakta sathakhiba tripartite agreement du gi matangda oinana nakhi makhasathana November 3 sanakhiba wafam kharadana makoina focus toribasi political demand asina legislature yawba yuti ni Kuki sub militant singna makhatana makoina historical justification ni haiba highlighted toraduna haijaladuna independence phangdringai gi mamangda Manipur state darbar gi control manungda Kuki zo hill singsi lairam de have wafam kya so haijali khatana makoina pointed toraduna British rule gi matamda Kuki zo land amasum atopa tribal area singsi excluded areas ni haina class Government of India Act 1935 ki makhara tawram heba wafam loinana makoina makhatana haijaladuna makhoi si British political agency na direct administrate tawrami maitai ningthau singna tawram de heba wafam yauna haijali TNL Tangkhul Naga longna demand kya torakli hairiba demand asi ukul da pangthokhiba nongmagi oiba consultative meeting ama delimitation budget bifurcation amasum 6 schedule gi matangda TNL office kam multipurpose complex hall da pangthokhiba thorama amada TNL na peer representation oinabagi damakta tribal singi oina sit 13 ga manga amasung belly gi oina sit 19 ga manga oihen gadab na ba wafam yaunu phongtokna khi apon ba Manipur legislative assembly gi sit masing asina humfuni Indo Bangladesh ngamkhai paring da anawa military garrison hum samgatuna India gi second net ngak thokna bigi thabak hena kangkat ankhri awang nopuk lamdam ga mainland India ga samna liba West Bengal gi awang thangba sarukta leiba supna gi kilometer kungani thoiram da makpakpa chicken snake haina khangnaba Siliguri corridor yomlona ba leibak singna amadi malem gi global forcing na khodong chaba lokhidana bagi damak India gi military garrison anau bahum semgatuna hairiba strategic oiba mafam asibu ngak senana bagi thabak hena kankat ankre hairi agency ki pauna phongdorakpada Indo Bangladesh ki ngamkhai paring da India na nauna sakhiba mapung phana salaiba horaba military garrison ahumadu Dobri manakta leiba Bamuni Kishanganj amadi Chopra hariba mafam singa sita sagatkibani officials singna phongdokhibada Siliguri corridor anauba military garrison ahum sagatkiba si hariba mafam asida India gi ngaksil goeba lamda tactical gap lairakpasing mentionanaba surveillance ki thabak thoram sing hena paikhat bangamnaba masum sensitive oiba mafam asida khudong thiba thaudok thulakpa matamda India na khonglei thuna pakum piba ngamnabagi dama paikhat pani hari India na lakholakiba khongthang asi Bangladesh ki interim Leingak ki lusingba Muhammad Yunus amadi Pakistan ki military na haukiba tha amarom sida ori watai saduna madi toina unaduna hena wakhal chungshinna ba madi poram kya yatpigi thong matau ulakraba matungdani Yunus ka Pakistan ki military ship sing unabada India ki awang nongpok lamdambu Bangladesh ki sarukta yawhanba map khushanakhiba loinana wari sanabaduda Bangladesh amasum Pakistan ki connectivity amasum ngakshel goeba lamda amana amabu mating pangnabagi matangda wari sanakhibani hari mamang sahida Bangladesh ki hanagi PM Sheikh Hasina ki lengak tu praba matung Muhammad Yunus na lusing Bangladesh ki lenga asiga India ki maraktu wakhalon manadaba amasum policy khetnarakpagi mami uduna lakhibani Sire sida India na Bangladesh China na aso project yagi damak sel thadarakhibabu yaningdaba phungdokpaga loinana hena section thorang lokhatpa hingalakli India gi intelligence ki pauna phongdorakhibada Bangladesh amadi India na kusamnana paikhalakliba thabak thong singsi Indian Ocean region amadi global South Indian asoba power oiduna leiriba thengna ba amasum China gi mateng na hariba mafam asida power balance tawna bo honarakpo eramba ya heri
India gi second neck asi Siliguri gi Sukna laiba Christie Core 33 Core na Lusingduna corridor asigi ngaksil gi thabak thoram sing gengsindun laibani hariba mafam asida formation asina routine naina combat amasum live fire exercise kias pangthokli corridor asigi nongthaki oiba security asina West Bengal gi Hashimra air base da deploy tawba Rafale fighter jet sing ori masida natana corridor asigi defense da mig beren amadi Brakos missile kias thorang tawduna thami Handakasi India na hariba mafam asida Russia dagi laiba S400 surface to air missile sing deploy tawkiba laikre S400 air defense system as India gi air space ta China natragan atopa laiba ki aircraft sing ayaba yauduna paisilakpa thingnabagi dama thammane hari India gi defense ministry nasu hariba mafam asida Akash Advanced System gi ahenba regiment sing thamnabagi dama lupa crore lising ni pan ga sama ko fugi sanpam ayaba pikhiba laikre Operation Sindur gi matung da Indian Army na drone warfare gi tawba ngamba singsu upgrade tawna ba khona duna lakri China na makhoi gi Belt and Road Initiative BRI gi saruk am oina Bangladesh amasum Myanmar hen khuthingjina ba khona rakpa amasum Bangladesh ta leiriba lenga sina China amasum Pakistan bu yana satna ba khona rakpa sina maram oiraga India gi regional stability da asoba singnaba mo ohelakadori haidina su pawus da makata na phongdokli UP की एक्सीडेंट मरी सिरे कुनगा मथुई सोकली उत्तर प्रदेश की हाथरास डिस्ट्रिक्ट बस अमगा टैंकर अमगा थुमजिनबदा नुपा मसा अमा यावना मियोय मरी सिखिबगा लोइना अतोप कुनगा मथुई ने सोकले हेरि ऑफिशियल सिंग फुंगदोखरि ऑफिशियल सिंग दुनाय की थाउदो दुंगरांग नुमिदांग वैरम थाउदो दुंगरांग नुमिदांग वैरम ई थ्रास डिस्ट्रिक्ट की समामाई खुन मनाक्ता अलीगढ़ आगरा हाईवे थोकिबनी स्टेट रोडवेज की बस अदु अलीगढ़ की हाथरास टाउन तमना लाकपनी मसुम टैंकर अदुना अतोप माइकैदिगी लाकपनी हाइना मखोइना फोंदोक्ली मखोइना कि असोपसिंग अदु खुदक्ता हाथरास डिस्ट्रिक्ट हॉस्पिटल पुखलबा मतुंग मखोइ मरीगी फिबम लुबदगी अलीगढ़ लेब हॉस्पिटल अमदा रिफर तौख्रेनसु पावमन मखाताना फोंदोक्ली तदापु पावमन आसाम बांग्लादेशी तराग मपन फारबा मतुंग हलनख्रेरि श्रीभूमि अमसुंग कासा डिस्ट्रिक्ट बांग्लादेश मसा तरागा मपन फारबा मतुंग मखोइगी लेबाक अमु हलनख्रेना आसाम की चीफ मिनिस्टर हिमंत बिस्व शर्मा फोंदोख्रे हाइरि एक्स थगलक वोरल मदा शर्मा फोंदोखगी मतुंगिना बांग्लादेश की मसा तरागा मपन दुगी मनुंग तरागा मरीना ngarang श्रीभूमिदगी फाबने मसु मंगाना कासा डिस्ट्रिक्ट की फाबने हाइनसु रिपोर्ट तौरि मखोइ आसाम पुलिस अमसुंग BSF ना फाबने मदि फारबा मतुंग मखोइ मही शासन BOP की खुथांग दा मयुम दा हलनख्रेन सुमाना फोंदोक्ली तेंतन असुम मैम ने थमजगे दुगा हौसे कोइनादि मैम पाउ मतंग से लुसिनजरगे मसु मखाताब अनोबा अपडेट मैम पुनंग मिनसे नेशनल सिगी मेकेदिगी मैंग फम दा मखाताना थमजरि मखाताब अनोबा अपडेट मैम पुनंग मिनसे